ꯑꯁꯤꯗ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯈꯤꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯡꯊꯣꯛꯇꯅ ꯇꯣꯛꯇꯕ ꯅꯤꯡꯊꯧ ꯑꯃꯈꯛꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯀꯣꯅꯨꯡꯁꯤ ꯏꯆꯤꯛ ꯆꯤꯛꯏꯗ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯅꯥꯃꯠꯇꯅ ꯅꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯗꯤ ꯑꯩꯒ ꯄꯥꯅꯕꯗ ꯈꯔ ꯅꯣꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯥꯟꯃꯤ ꯂꯥꯈꯥ ꯂꯥꯛꯇꯨꯅꯁꯨ ꯑꯩꯒꯤ ꯂꯝꯕꯥꯗꯗꯤ ꯃꯇꯤꯛ ꯅꯠꯇꯦ꯫ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯣꯝ ꯑꯋꯥꯡ ꯊꯪꯕꯁꯤ ꯃꯍꯩ ꯃꯔꯣꯡ ꯊꯥꯕꯗ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯇꯥꯏ꯫ ꯑꯁꯤ ꯑꯩꯅ ꯂꯥꯟ ꯇꯧꯗꯅ ꯂꯧꯁꯤꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯈꯪꯒꯅꯤ꯫ ꯀꯅꯥ ꯂꯩ? ꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯂꯩꯖꯩ꯫ ꯍꯌꯦꯡꯃꯛ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧ꯫ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯣꯝꯗ ꯂꯥꯟꯗꯥꯅꯕ ꯂꯩꯕꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯒꯗꯕꯅꯤ꯫ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯂꯩꯕꯥꯛ ꯑꯃꯨꯛ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯂꯣꯏꯅ ꯂꯧꯁꯤꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯀꯔꯥꯝ ꯆꯥꯎꯕ ꯑꯍꯦꯟꯕ ꯄꯥꯝꯕ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯕ ꯅꯥꯄꯟꯅ ꯌꯣꯝꯂꯕ ꯅꯤꯡꯊꯧ ꯑꯁꯤꯗ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯃꯁꯨ ꯂꯧꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯗꯥꯗꯨꯅ ꯂꯩꯕꯥꯛ ꯀꯌꯥ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯥꯛ ꯆꯥꯎꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯕ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯅꯤꯡꯊꯧ ꯑꯁꯤ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯁꯥ ꯈꯔ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯥ ꯁꯣꯟꯖꯤꯜꯂꯛꯑꯁꯨ ꯃꯍꯥꯛ ꯃꯀꯣꯛ ꯌꯥꯝꯅ ꯂꯩꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯃꯅꯥꯏ ꯃꯁꯤꯟ ꯑꯃꯠꯇ ꯌꯥꯎꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯅ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤ ꯑꯩꯅ ꯀꯜꯂꯤꯕ ꯃꯈꯩꯗꯤ ꯐꯩ꯫ ꯁꯣꯟꯖꯤꯜꯂꯛꯂꯕꯁꯤꯗꯗꯤ ꯑꯩꯍꯥꯛꯀꯤ ꯏꯍꯨꯠ ꯏꯔꯦꯟ ꯀꯅꯥꯅ ꯁꯤꯜꯍꯧꯒꯅꯤ? ꯃꯁꯤ ꯈꯟꯕꯗ ꯋꯥꯈꯜꯁꯤ ꯑꯩ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯈꯟꯕꯤꯔꯨꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯆꯥ ꯅꯤꯉꯣꯜ ꯂꯩꯔꯤꯗꯅ꯫ ꯂꯩꯕꯥꯛ ꯀꯌꯥꯗꯩ ꯅꯤꯡꯊꯧ ꯃꯆꯥ ꯃꯌꯥꯝꯗꯩ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯣ ꯏꯆꯥꯅꯨꯄꯤ ꯊꯥꯖꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯨꯍꯦꯟꯁꯤ꯫ ꯃꯃꯥ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯩꯍꯥꯛ ꯌꯥꯅꯤꯡꯏ꯫ ꯌꯦꯡꯉꯣꯏ, ꯅꯆꯥꯅꯨꯄꯤ ꯂꯩꯈꯤꯕ꯭ꯔꯥ? ꯀꯔꯥꯏ ꯆꯠꯈꯤ? ꯂꯩꯈꯤꯕ ꯎꯗꯦꯅ꯫ ꯃꯇꯥꯔꯣꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯝꯅꯤꯌꯦ, ꯀꯧꯖꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ? ꯀꯧꯔꯨꯔꯅꯨ, ꯂꯩꯖꯔꯁꯅꯨ꯫ ꯃꯃꯥ, ꯑꯩꯗꯤ ꯏꯆꯥꯅꯨꯄꯤꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯏꯃꯥꯗꯣ ꯑꯗꯨꯒꯁꯨ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯏꯅꯦ ꯃꯗꯨꯒꯅꯦ ꯃꯁꯛ ꯃꯥꯟꯅꯩ ꯍꯥꯏꯅ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯏꯅꯦ ꯃꯗꯣ ꯑꯃꯨꯛ ꯍꯟꯅ ꯏꯆꯥ ꯑꯣꯏꯅ ꯍꯜꯂꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯕ ꯏꯅꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅꯁꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯗꯦ꯫ ꯈꯨꯠꯅ ꯁꯦꯠ ꯊꯥꯕꯗꯤ ꯂꯥꯏꯔꯗꯅꯅꯦ ꯃꯤꯠꯅ ꯀꯟꯅ ꯐꯥꯎ ꯌꯦꯡꯖꯗꯦ ꯑꯩꯍꯥꯛꯇꯤ꯫ ꯂꯩꯃꯔꯦꯝꯕꯤ, ꯅꯋꯥ ꯍꯩ ꯇꯥꯕꯗ ꯄꯦꯜꯂꯤꯍꯦ꯫ ꯑꯩꯁꯨ ꯏꯆꯥ ꯑꯁꯤꯕꯨ ꯂꯨꯅ ꯇꯧꯗꯕ꯭ꯔꯕ? ꯁꯨꯝ ꯍꯥꯏꯖꯕꯅꯤ꯫ ꯐꯩ꯫ ꯌꯦꯡꯉꯣꯏ, ꯑꯩꯍꯥꯛ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯁꯤ ꯌꯦꯡꯂꯨꯈꯤꯒꯦꯀꯣ꯫ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯧ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯅꯥꯏ ꯅꯨꯄꯤ ꯋꯥꯐꯝ ꯈꯔꯗꯪ ꯍꯥꯏꯖꯒꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯇꯥꯕꯤꯌꯨꯗꯣ꯫ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯄꯨꯝꯕ ꯍꯥꯏꯌꯨ꯫ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯅꯕ ꯂꯩꯔꯦ? ꯍꯥꯏꯌꯨꯅꯦ ꯑꯩꯉꯣꯟꯗ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯂꯝ ꯀꯣꯏꯕ ꯆꯠꯅꯤꯡꯉꯤ ꯍꯥꯏꯅ ꯍꯪꯒꯠꯆꯔꯦ꯫ ꯀꯨꯏꯔꯦ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯑꯁꯤ ꯂꯩꯔꯛꯄ꯫ ꯍꯌꯦꯡ ꯉꯁꯤꯃꯗꯤ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯆꯁꯅꯨ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯃꯄꯥꯅ ꯌꯥꯕꯤꯒꯗ꯭ꯔꯥ? ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟꯅꯤꯡꯗꯤꯌꯦ꯫ ꯃꯥꯅꯕꯨ ꯄꯥꯝꯖꯔꯕꯗꯤ ꯍꯌꯦꯡ ꯉꯁꯤꯃꯗꯤ ꯆꯠꯂꯣ, ꯃꯅꯥꯏ ꯃꯁꯤꯟ ꯈꯔꯒ ꯂꯣꯏꯅꯅ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯅꯤ, ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯋꯥꯈꯜ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯅꯗꯤ ꯈꯪꯖꯩ꯫ ꯑꯗꯨꯕꯨ ꯏꯆꯥ ꯊꯥꯗꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅꯗꯨꯃꯛ ꯂꯩꯍꯟꯈꯤꯅꯤ? ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯂꯦ꯫ ꯃꯥꯁꯨ ꯁꯨꯝ ꯐꯥꯖꯤꯟꯗꯨꯅ ꯂꯩꯕꯁꯤ ꯄꯥꯝꯂꯛꯇ꯭ꯔꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯆꯠꯍꯟꯕ ꯑꯩ ꯄꯥꯝꯃꯤ꯫ ꯃꯃꯥ, ꯍꯌꯦꯡ ꯉꯁꯤꯃꯗꯤ ꯆꯠꯆꯔꯁꯅꯨꯗꯣ꯫ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯇꯥꯔꯣꯏꯁꯥ, ꯉꯁꯤꯗꯤ ꯇꯨꯔꯦꯟꯗ ꯆꯠꯇꯨꯅ ꯁꯥꯟꯅꯔꯨꯁꯤ꯫ ꯌꯥꯏ ꯃꯖꯥ ꯏꯕꯦꯝꯃ꯫ ꯍꯣꯏ ꯌꯥꯏ ꯏꯇꯥ꯫ ꯏꯇꯥ ꯆꯅꯣ, ꯑꯩꯒꯤ ꯆꯥꯅꯕꯤ ꯏꯇꯥ, ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯆꯥꯅꯕꯤ ꯏꯇꯥꯅꯤ꯫ ꯅꯍꯥꯛꯁꯨ ꯆꯠꯂꯨꯁꯤ꯫ ꯏꯃꯥ ꯑꯃꯗꯤ ꯏꯄꯥꯅ ꯑꯩꯕꯨ ꯆꯠꯄ ꯌꯥꯔꯤꯉꯩꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯐꯖꯔꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯌꯦꯡꯉꯨꯁꯤꯗꯣ꯫ ꯑꯗꯨꯅ ꯆꯠꯁꯤꯀꯣ ꯏꯇꯥ꯫ ꯍꯣꯏ ꯏꯇꯥ, ꯆꯠꯁꯤ꯫
ꯏꯇꯥꯅ ꯍꯥꯏꯕ ꯋꯥꯗ ꯑꯩꯅ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ? ꯏꯇꯥ ꯆꯅꯨ, ꯅꯍꯥꯛꯁꯤ ꯑꯩꯒꯤ ꯏꯕꯨꯡ ꯑꯃ ꯂꯩꯖꯔꯝꯂꯗꯤꯀꯣ ꯏꯕꯨꯡ ꯑꯗꯨꯒꯤ ꯅꯨꯄꯤ ꯁꯣꯏꯗꯅ ꯑꯣꯏꯍꯜꯂꯝꯒꯗꯕꯅꯤ ꯑꯩꯗꯤ ꯅꯪꯁꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯅꯝꯃ ꯑꯣꯏꯖꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯛ ꯑꯁꯤꯗꯗꯤ ꯑꯩꯒꯤ ꯏꯕꯨꯡ ꯑꯃꯠꯇ ꯍꯦꯛ ꯄꯤꯔꯝꯗ꯭ꯔꯤ, ꯂꯩꯍꯜꯂꯝꯗ꯭ꯔꯦꯗꯅ ꯏꯇꯥ꯫ ꯏꯇꯥꯒꯤ ꯏꯕꯨꯡ ꯂꯩꯇ꯭ꯔꯁꯨ ꯑꯩꯗꯤ ꯏꯇꯥꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕꯁꯤꯗꯤ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯑꯣꯏꯌꯦ꯫ ꯑꯗꯨꯅ ꯏꯇꯥ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯁꯣꯝ ꯇꯨꯔꯦꯜꯂꯣꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ꯫ ꯍꯣꯏ ꯏꯇꯥ, ꯃꯌꯥꯝꯁꯨ ꯑꯁꯣꯝ ꯇꯨꯔꯦꯜꯂꯣꯝꯗ ꯂꯣꯏꯅ ꯂꯥꯛꯄꯤꯔꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯂꯞ ꯇꯨꯔꯦꯜꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯆꯤꯡꯌꯥ ꯑꯃꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯃ ꯂꯩꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡꯅ ꯊꯧꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯧꯕꯅ ꯑꯁꯨꯝꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥ ꯏꯃꯥꯗ ꯋꯥꯐꯝ ꯈꯔꯗꯪ ꯍꯥꯏꯖꯒꯦ꯫ ꯏꯃꯥꯅ ꯅꯆꯥꯒꯤ ꯏꯐꯝꯗ ꯁꯦꯡꯅ ꯑꯗꯨꯃꯛ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ꯫ ꯅꯆꯥ ꯈꯪꯅꯤꯡꯕ ꯋꯥꯐꯝ ꯈꯔ ꯂꯩꯔꯤ ꯏꯃꯥ꯫ ꯀꯔꯤ ꯋꯥꯅꯣ ꯏꯆꯥꯅ ꯏꯃꯥꯒꯤ ꯏꯐꯝꯗꯒꯤ ꯈꯪꯅꯤꯡꯂꯤꯕ ꯋꯥꯗꯣ ꯍꯥꯏꯌꯨꯅꯤ꯫ ꯏꯃꯥꯅ ꯑꯗꯨꯃꯛ ꯑꯈꯪꯕ ꯑꯣꯏꯔꯗꯤꯅꯦ ꯏꯆꯥꯗ ꯑꯗꯨꯛ ꯍꯥꯏꯒꯦ꯫ ꯅꯪꯕꯨ ꯏꯃꯥꯗ ꯈꯪꯗꯕ ꯄꯨꯝꯕ ꯍꯪꯉꯨ꯫ ꯏꯃꯥꯅ ꯍꯤꯡꯂꯤꯕꯁꯤ ꯏꯆꯥꯒꯤꯗꯃꯛꯇꯅꯤ꯫ ꯏꯃꯥ, ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯤ ꯀꯌꯥ ꯇꯥꯗꯕ ꯆꯤꯡꯌꯥ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯨ ꯌꯨꯝꯐꯝ ꯑꯁꯤ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯒꯤꯔ? ꯑꯩꯒꯤ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯏꯪꯈꯣꯜꯂ? ꯀꯩꯗꯧꯔꯦ? ꯏꯆꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯌꯥꯝꯅ? ꯌꯨꯝꯐꯝ ꯑꯁꯤ ꯇꯁꯦꯡꯕ ꯑꯩꯈꯣꯏꯒꯤꯅꯤ꯫ ꯅꯪꯒꯤ ꯅꯄꯥꯅ ꯊꯝꯂꯝꯕ ꯁꯦꯡꯂꯕ ꯌꯨꯝꯏꯪꯈꯣꯜꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯗꯨꯛ ꯅꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥꯗ ꯁꯤ ꯍꯪꯂꯤꯕꯁꯦ? ꯅꯪꯒꯤ ꯀꯔꯤ ꯅꯅꯤꯡꯊꯨꯡꯅꯕ ꯂꯩꯔꯒꯦ? ꯀꯩꯁꯨ ꯅꯤꯡꯊꯤꯡꯅꯕ ꯅꯆꯥꯗ ꯂꯩꯖꯗꯦ ꯏꯃꯥ, ꯑꯗꯨꯕꯨ ꯁꯨꯝ ꯏꯃꯥꯗ ꯈꯪꯅꯤꯡꯕꯁꯤꯕꯨꯗꯤ ꯍꯪꯕꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯌꯥꯝꯅ꯫ ꯏꯃꯥꯒꯤ ꯊꯧꯕ, ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕ? ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯕꯨ ꯄꯣꯛꯄ ꯑꯩꯒꯤ ꯏꯄꯥꯗꯣ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯇꯧ ꯀꯔꯝꯅ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕꯅꯣ ꯍꯥꯏꯕ ꯉꯁꯤꯗꯤ ꯅꯆꯥ ꯌꯥꯝꯅ ꯈꯪꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯄꯥꯈꯨꯝ ꯐꯪꯂꯣꯏꯗꯕ ꯋꯥꯍꯪꯅꯤ ꯅꯆꯥ ꯈꯪꯖꯩ꯫ ꯏꯃꯥ, ꯋꯥꯐꯝ ꯑꯃꯗꯤ ꯏꯃꯥꯅ ꯅꯆꯥꯗ ꯂꯣꯠꯄꯤ꯫ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯏꯃꯥꯒꯤ ꯊꯧꯕ, ꯏꯆꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯣ ꯏꯃꯥ ꯍꯥꯏꯔꯒꯦ, ꯇꯥꯔꯣ꯫ ꯅꯪꯕꯨ ꯄꯣꯛꯄ ꯅꯪꯒꯤ ꯏꯄꯥꯅ ꯅꯪꯅ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯉꯩ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯂꯪꯐꯩ ꯆꯠꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯉꯁꯤ ꯐꯥꯎꯕ ꯏꯃꯥ ꯏꯆꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯒꯤ ꯊꯧꯕ, ꯏꯃꯥꯒꯤ ꯋꯥꯈꯜꯗ, ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯏꯄꯥꯗꯣ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯅꯈ꯭ꯔꯦ꯫ ꯏꯃꯥꯅ ꯀꯣꯟꯅ ꯏꯆꯥꯒꯤ ꯃꯐꯝꯗ ꯍꯥꯏꯒꯦ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯐꯝꯗ ꯏꯃꯥ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯦ꯫ ꯏꯆꯥꯅ ꯀꯣꯟꯅ ꯍꯪꯒꯦ, ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯀꯣꯟꯅ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯤꯔꯕꯅꯤ꯫ ꯊꯧꯕ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯊꯃꯣꯏꯗ ꯂꯥꯡꯇꯛꯅꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ: ꯏꯃꯥ, ꯅꯆꯥꯅ ꯏꯃꯥꯕꯨ ꯑꯃꯨꯛ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯟꯗꯨꯅ ꯋꯥꯍꯟꯈ꯭ꯔꯦ꯫ ꯅꯆꯥ ꯉꯁꯤꯗꯒꯤ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯄꯥꯒꯤ ꯃꯔꯝꯗ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯈ꯭ꯔꯔꯣꯏ ꯏꯃꯥ꯫ ꯅꯆꯥꯅ ꯈꯪꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯕꯗ ꯑꯗꯨꯛ ꯏꯃꯥꯗ ꯍꯪꯈꯤꯕꯅꯤ꯫ ꯃꯊꯃꯣꯏ ꯁꯣꯛꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ: ꯏꯃꯥꯒꯤ ꯊꯧꯕ, ꯌꯦꯡꯉꯨ, ꯏꯃꯥ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯗꯤꯌꯦ꯫ ꯏꯆꯥꯅ ꯅꯪꯒꯤ ꯅꯄꯥꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯗꯨꯅ ꯍꯪꯂꯛꯄꯗ ꯏꯃꯥꯅ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕꯅꯣ? ꯏꯆꯥꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯎꯖꯕ ꯃꯤꯀꯨꯞꯇ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯏꯆꯥꯅ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯅꯪ ꯂꯩꯔꯤꯕꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯏꯆꯥꯅ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯡꯗꯅ ꯂꯩꯔꯤꯉꯩ꯫ ꯃꯃꯥꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯊꯧꯕ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯦ꯫ ꯊꯥꯔꯦꯛꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯍꯧꯒꯠꯄꯤꯗꯨꯅ ꯅꯥꯟꯊꯕꯤꯔꯨꯗꯨꯅ ꯃꯆꯥꯗ ꯌꯦꯡꯅ ꯍꯥꯏꯔꯛꯏ: ꯏꯃꯥꯒꯤ ꯊꯧꯕ, ꯌꯦꯡꯉꯨ, ꯅꯁꯥꯗꯣ ꯋꯥꯔꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯔꯒꯅꯦ ꯑꯁꯨꯝꯅ ꯇꯧꯔꯗꯤ ꯋꯥꯔꯅꯤ꯫ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯆꯥꯅꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ, ꯆꯥꯊꯣꯛꯅꯕ꯫ ꯇꯨꯔꯦꯜꯗꯅꯦ ꯍꯛꯆꯥꯡꯗꯣ ꯍꯥꯟꯅ ꯁꯦꯡꯗꯣꯛꯂꯨꯔꯣ꯫ ꯏꯃꯥ ꯏꯆꯥꯅ ꯀꯥꯔꯛꯄꯒꯅꯦ ꯆꯥꯅꯕ ꯁꯦꯝꯂꯝꯂꯒꯦꯀꯣ꯫ ꯏꯃꯥ ꯏꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦꯀꯣ꯫ ꯊꯧꯕ ꯃꯃꯥꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ: ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯏꯁꯥ ꯁꯦꯡꯗꯣꯛꯂꯨꯔꯒꯦ, ꯑꯗꯨꯒ ꯍꯜꯂꯛꯄꯒ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯁꯤꯀꯣ꯫ ꯏꯃꯥ, ꯅꯆꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯃꯆꯥꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯊꯥꯔꯦꯛꯅꯁꯨ: ꯆꯠꯂꯣ ꯆꯠꯂꯣ, ꯇꯧꯔꯨꯔꯣ, ꯀꯨꯏꯅ ꯂꯩꯔꯛꯀꯅꯨꯀꯣ꯫ ꯏꯃꯥ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯄꯨꯊꯣꯛꯂꯒ ꯂꯩꯔꯝꯂꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯊꯥꯔꯦꯛꯅ ꯊꯧꯕꯒꯤ ꯃꯐꯝꯗ ꯋꯥ ꯈꯔ ꯂꯣꯠꯇꯨꯅ ꯊꯝꯃꯤ꯫
ꯃꯄꯥꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯇꯤ ꯊꯥꯔꯤꯛꯀꯤ ꯃꯄꯨꯔꯣꯏꯕ ꯁꯤꯈꯤꯕ ꯅꯠꯇꯦ꯫ ꯀꯣꯅꯨꯡꯗꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯆꯧꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅ ꯑꯉꯝꯕ ꯈꯨꯗꯣꯜ ꯄꯤꯅꯔꯝꯃꯤ꯫ ꯀꯅꯥ ꯂꯩ ꯏꯔꯥꯏꯔꯦꯝ? ꯆꯥꯎꯔꯦꯜꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨ ꯆꯪꯂꯛꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯨ ꯂꯩꯇꯥꯅ ꯏꯅꯤꯡꯊꯧ ꯀꯔꯤ ꯌꯥꯊꯪ ꯅꯅꯥꯏꯗ ꯇꯥꯛꯄꯤꯌꯨ꯫ ꯍꯟꯗꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯕꯣꯔ ꯈꯟꯒꯗꯧꯔꯤ꯫ ꯂꯩꯕꯥꯛ ꯀꯌꯥꯗꯩ ꯅꯤꯡꯊꯧ ꯃꯆꯥ ꯅꯤꯡꯊꯧ ꯀꯌꯥ ꯂꯥꯛꯀꯗꯧꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯥ ꯃꯈꯩꯁꯤ ꯌꯥꯎꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯈꯟꯕꯗ ꯁꯔꯨꯛ ꯌꯥꯅꯕ ꯅꯪꯅ ꯄꯥꯎꯖꯦꯜ ꯑꯃ ꯄ꯭ꯔꯖꯥꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤ ꯁꯤꯟ ꯊꯨꯡꯅꯕ ꯇꯥꯍꯜꯂꯨ꯫ ꯐꯒꯅꯤ ꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯟꯖꯒꯦꯗꯣ꯫ ꯍꯧꯖꯤꯛ ꯑꯩ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯂꯕꯁꯨ ꯏꯄꯥꯡꯒꯜ ꯏꯊꯧꯅꯥ ꯂꯩꯔꯤ, ꯍꯟꯗ꯭ꯔꯤ꯫ ꯏꯆꯥꯅꯨꯄꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯈꯟꯗꯨꯅ ꯂꯨꯍꯣꯡꯕꯤꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯧ ꯑꯣꯏꯅ ꯈꯪꯂꯤ ꯂꯩꯕꯥꯛ ꯑꯗꯨ ꯑꯩꯒꯤ ꯑꯣꯏꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗꯗꯤ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯈꯜꯂꯤ, ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯐꯕꯅꯤꯗꯅ꯫ ꯑꯗꯨꯕꯨ ꯑꯗꯨꯝ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯄꯥꯝꯗꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯩꯕꯥꯛꯀꯤ ꯃꯄꯨ ꯅꯤꯡꯊꯧ ꯑꯍꯟ ꯑꯣꯏꯔꯕꯁꯨ ꯏꯆꯥ ꯑꯁꯤ ꯊꯥꯖꯒꯅꯤ꯫ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜ ꯑꯁꯤ ꯑꯃꯔꯣꯝꯗ ꯐꯖꯔꯁꯨ ꯂꯝ ꯊꯨꯝꯒꯤ ꯃꯇꯥꯡꯗꯗꯤ ꯑꯆꯥꯎꯔꯝ ꯌꯥꯝꯅ ꯀꯥꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯊꯥꯗꯣꯏꯅ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥ ꯋꯥꯐꯝ ꯑꯃꯇ ꯍꯪꯒꯠꯆꯒꯦ꯫ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯅꯆꯥꯕꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯤꯕ ꯍꯟꯗꯛꯀꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩ ꯄꯥꯝꯖꯗꯦ, ꯌꯥꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯅꯆꯥꯒꯤ ꯑꯄꯥꯝꯕ ꯑꯣꯏꯅ ꯈꯟꯖꯒꯦ꯫ ꯏꯃꯥꯅꯁꯨ ꯑꯌꯥꯕ ꯄꯤꯕꯤꯔꯦ, ꯏꯄꯥ ꯏꯕꯨꯡꯉꯣꯅꯁꯨ ꯑꯌꯥꯕꯗꯨ ꯄꯤꯕꯤꯔꯝꯃꯨ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯍꯥꯛ ꯑꯁꯤ ꯅꯤꯡꯊꯧꯅꯤ꯫ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯣꯏꯔꯕꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯒꯤ ꯐꯅꯕ ꯑꯩꯅ ꯁꯤꯟꯒꯅꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯌꯥꯕ ꯄꯤꯕ ꯑꯩ ꯉꯝꯃꯣꯏ꯫ ꯌꯦꯡꯉꯨ, ꯊꯧꯔꯝ ꯑꯁꯤ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯑꯩꯅ ꯀꯨꯀꯥꯟ ꯄꯥꯡꯒꯟꯕ ꯃꯇꯤꯛ ꯆꯥꯕ ꯂꯩꯕꯥꯛ ꯆꯥꯎꯕ ꯃꯔꯟ ꯃꯊꯨꯝ ꯂꯩꯕ ꯅꯤꯡꯊꯧ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯧ ꯃꯆꯥꯗ ꯏꯆꯥꯕꯨ ꯊꯥꯖꯒꯅꯤ꯫ ꯃꯁꯤꯗ ꯌꯥꯗꯕ ꯌꯥꯔꯣꯏ, ꯈꯪꯉꯨ꯫ ꯀꯅꯥ ꯂꯩ? ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯨ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯇꯧ ꯑꯁꯤꯗ ꯊꯥꯗꯣꯏ ꯌꯥꯝꯅ ꯄꯦꯟꯖꯔꯝꯗꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯅꯣ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯐꯥꯖꯤꯜꯂꯣ ꯍꯥꯏꯕꯤꯔꯤꯕꯁꯦ? ꯏꯆꯥꯅꯤ, ꯅꯨꯡꯁꯤ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯏꯅꯦꯝꯒ ꯃꯁꯛ ꯃꯥꯟꯅꯕꯤ ꯏꯃꯥꯗꯣ ꯍꯜꯂꯛꯇꯨꯅ ꯏꯆꯥ ꯑꯣꯏꯅ ꯐꯪꯂꯕꯅꯤ ꯍꯥꯏꯅ ꯏꯆꯥ ꯑꯁꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯁꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯣ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯕꯤꯔꯤꯅꯣ? ꯃꯃꯥ, ꯃꯁꯤ ꯅꯤꯡꯊꯧ ꯑꯣꯏꯒꯤ ꯌꯥꯊꯪꯅꯤ꯫ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ, ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯆꯥꯅꯨꯄꯤ ꯂꯝꯀꯦꯠꯄꯤꯁꯤꯅ ꯌꯥꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯐꯥꯖꯤꯜꯂꯣ ꯌꯥꯊꯪ ꯇꯧꯊꯕꯅꯤ꯫ ꯃꯃꯥ, ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯑꯩꯅ ꯅꯍꯥꯛꯀꯤ ꯀꯔꯤ ꯋꯥꯠꯍꯜꯂꯤ? ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯑꯅꯤꯡꯕ ꯊꯨꯡꯍꯟꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯌꯥꯕ ꯅꯈꯣꯏꯅ ꯇꯥꯕꯅꯤ꯫ ꯃꯄꯥ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯍꯟꯅꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ, ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯅ ꯌꯥꯗ꯭ꯔꯗꯨꯅ ꯑꯗꯨꯃꯛ ꯌꯥꯕꯗ ꯇꯥꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝ ꯑꯆꯧꯕꯗꯣ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ ꯁꯣꯝꯗ ꯊꯥꯔꯤꯛꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯆꯞ ꯆꯥꯔꯦ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯍꯜꯂꯝꯂꯒꯦ꯫ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯅꯊꯛꯇ ꯑꯩꯅ ꯅꯪꯕꯨ ꯂꯃꯟ ꯈꯨꯝꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯊꯧꯕꯗ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯍꯜꯂꯛꯈꯤꯅꯤꯀꯣ꯫ ꯏꯃꯥ, ꯅꯆꯥ ꯀꯣꯅꯨꯡꯗ ꯆꯠꯄ ꯑꯁꯤ ꯏꯃꯥꯅ ꯌꯥꯕꯤꯔꯣꯏ ꯍꯥꯏꯔꯤꯔꯥ? ꯅꯆꯥꯗꯤ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤ, ꯀꯣꯅꯨꯡꯗ ꯑꯃꯨꯛꯇ ꯆꯠꯂꯨꯗ꯭ꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯀꯝꯗꯧꯕꯒꯤ ꯈꯪꯗꯦ꯫ ꯏꯃꯥꯅ ꯑꯩꯕꯨ ꯉꯁꯤꯗꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯍꯟꯕ ꯆꯠꯍꯟꯕꯤꯌꯨꯕ꯫ ꯏꯃꯥꯒꯤ ꯊꯧꯕ, ꯏꯃꯥꯅ ꯉꯁꯥꯏꯅ ꯏꯆꯥꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯅꯤ꯫ ꯌꯦꯡꯉꯣꯏ, ꯏꯃꯥ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯈꯛ ꯁꯤꯟꯅꯒꯦꯀꯣ꯫ ꯇꯥꯛꯄꯤꯌꯨ ꯏꯃꯥ, ꯅꯆꯥꯗ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯁꯦ, ꯃꯁꯤꯒꯤ ꯆꯔꯩ ꯐꯤꯁꯦ ꯅꯤꯡꯊꯧ ꯃꯉꯣꯟꯗ ꯄꯤꯌꯨ, ꯈꯨꯗꯣꯜꯅꯤ ꯍꯥꯏꯅ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯄꯤꯔꯛꯏꯕꯗꯨ ꯂꯧꯔꯒ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯕꯒꯅꯤ ꯊꯥꯗꯣꯏꯅ, ꯏꯃꯥ, ꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡꯁꯦ ꯅꯆꯥꯗ ꯌꯥꯕ ꯉꯝꯖꯔꯣꯏꯗꯣ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯅꯪꯅ ꯇꯥꯗ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯥꯡꯒꯅꯤꯗꯣ꯫ ꯏꯃꯥ, ꯑꯩꯍꯥꯛ ꯑꯁꯦ ꯄꯥꯕꯨꯡꯒꯤ ꯃꯆꯥ ꯅꯠꯇꯕ꯭ꯔꯣ? ꯑꯄꯣꯛꯄ ꯃꯆꯥꯕꯨ ꯑꯁꯨꯝꯅ ꯍꯦꯛꯇ ꯃꯄꯥ ꯑꯃ ꯑꯣꯏꯔꯒ ꯑꯋꯥꯕ ꯄꯤꯕ ꯃꯄꯥꯁꯤꯕꯨ ꯀꯔꯝꯕ ꯃꯄꯥꯅꯣ, ꯀꯔꯝꯕ ꯅꯤꯡꯊꯧꯅꯣ ꯏꯃꯥ? ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯥꯗꯣꯏ, ꯉꯁꯤꯗꯤ ꯏꯁꯥꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯒꯦ,
ꯇꯥꯔꯣ ꯌꯦꯡꯉꯣꯏ ꯅꯍꯥꯛ ꯑꯁꯤ ꯅꯄꯥꯕꯨꯡꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯅꯠꯇꯦ ꯅꯃꯥ ꯑꯩꯍꯥꯛ ꯑꯁꯤ ꯂꯝꯂꯥꯟꯕꯤꯅꯤ ꯅꯄꯥꯕꯨꯡ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯒꯤ ꯅꯨꯄꯤꯅꯤ ꯑꯩꯍꯥꯛꯄꯨ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯄꯥꯝꯕꯗꯩ ꯅꯄꯥꯕꯨ ꯍꯥꯠꯈꯤꯕꯅꯤꯗꯣ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛ ꯄꯤꯁꯛ ꯄꯤꯛꯂꯤ ꯃꯥꯅ ꯅꯪꯕꯨ ꯃꯆꯥꯃꯛꯅꯤ ꯈꯟꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯌꯣꯛꯄꯅꯤ ꯅꯃꯥ ꯑꯩꯕꯨ ꯂꯩꯃꯔꯦꯝꯕꯤ ꯍꯥꯞꯄꯅꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩ ꯃꯐꯝ ꯈꯪꯅ ꯃꯥꯡꯈ꯭ꯔꯦ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯨꯕꯗꯒꯤ ꯏꯃꯥꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯩꯅꯣ ꯃꯁꯥꯃꯛꯀꯤ ꯅꯨꯄꯤ ꯃꯆꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯗꯨꯒ ꯂꯝꯂꯥꯟꯕ ꯅꯨꯄꯤ ꯃꯆꯥꯅ ꯌꯣꯛꯄ ꯃꯁꯥꯃꯛꯀꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯗꯕ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯔꯝꯅ ꯅꯨꯡꯁꯤꯔꯝꯅꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯉꯥꯛꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯩꯁꯨ ꯅꯠꯇꯕꯁꯤꯗꯅꯦ ꯏꯃꯥ ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯥꯡꯉꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯅꯆꯥ ꯑꯩꯍꯥꯛꯀꯤ ꯀꯔꯤꯝꯇ ꯀꯤꯗ꯭ꯔꯦ ꯅꯆꯥꯗꯤ ꯁꯤꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯗꯣ ꯂꯥꯛꯂꯝꯃꯤ ꯂꯝꯀꯦꯠꯄꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯒꯤꯗꯃꯛ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯅꯊꯋꯥꯏ ꯃꯆꯥꯗꯣ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯊꯣꯛꯂꯛꯑꯣ ꯂꯥꯛꯏꯕꯁꯤꯡ ꯑꯁꯤ ꯑꯆꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯂꯩꯃꯔꯦꯝꯕꯤ ꯅꯆꯥꯅꯨꯄꯤꯕꯨ ꯄꯨꯊꯣꯔꯛꯎ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯥꯗꯣꯏ ꯊꯣꯛꯂꯛꯂꯦ ꯂꯩꯕꯥꯛꯀꯤ ꯑꯇꯣꯞ ꯑꯇꯣꯞꯄꯗꯩ ꯂꯥꯛꯄ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯊꯥꯗꯣꯏꯅ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯩ ꯐꯖꯕꯗꯨ ꯎꯕꯗ प्रꯖꯥꯁꯤꯡꯁꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ ꯆꯥꯎꯔꯦꯜꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯂꯩꯕꯥꯛ ꯀꯌꯥꯗꯩ ꯂꯥꯛꯏꯕ ꯄꯨꯝꯅꯃꯛꯁꯨ ꯅꯤꯡꯊꯧ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯨꯟꯅ ꯇꯥꯔꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯑꯁꯤ ꯉꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯂꯨꯍꯣꯡꯒꯅꯤ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯑꯩꯅ ꯈꯟꯒꯅꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯔꯜ ꯂꯩꯕ ꯂꯣꯏꯅ ꯁꯨꯅ ꯈꯟꯒꯅꯤ ꯃꯁꯤ ꯈꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯈꯨꯗꯣꯟꯄꯣꯠ ꯍꯥꯟꯅ ꯂꯥꯟꯅꯁꯤ ꯑꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯈꯨꯗꯣꯟꯄꯣꯠꯇꯣ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ ꯅꯤꯡꯊꯧꯅꯁꯨ ꯃꯅꯥꯏꯁꯤꯡ ꯑꯗ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅꯁꯨꯝ ꯈꯨꯗꯣꯟꯄꯣꯠ ꯄꯤꯔꯛꯄꯗ ꯊꯧꯕꯒꯤ ꯇꯔꯟ ꯇꯥꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯂꯥꯏꯔꯕ ꯑꯩꯍꯥꯛꯅ ꯏꯆꯝ ꯆꯝꯕ ꯆꯔꯩ ꯐꯤꯁꯤꯃꯇꯪ ꯈꯨꯔꯣꯗꯝꯖꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯔꯝꯃꯤ ꯑꯦ ꯀꯔꯤꯅꯣ ꯃꯁꯤꯗꯤ ꯇꯝꯕꯥ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯑꯩꯒꯤ ꯃꯤꯡ ꯊꯧꯕ ꯀꯧꯖꯩ ꯅꯍꯥꯛꯄꯨ ꯄꯣꯛꯄ ꯄꯂꯦꯝꯒꯤ ꯃꯤꯡꯗꯤ ꯊꯥꯔꯤꯛ ꯍꯥꯏꯅ ꯀꯧꯖꯩ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯤꯡ ꯅꯍꯥꯛꯄꯨ ꯄꯣꯛꯄ ꯄꯟꯊꯧꯒꯤ ꯃꯤꯡꯂꯦꯟ ꯍꯥꯏꯌꯨ ꯈꯪꯖꯗꯦ ꯏꯃꯥꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯤ ꯆꯨꯝꯂꯦꯗꯣ ꯃꯍꯥꯛ ꯍꯤꯡꯂꯤ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯃꯥꯅꯤ ꯅꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯤ ꯏꯄꯥꯒꯤ ꯊꯧꯕꯥ ꯅꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤꯅꯦ ꯏꯅꯤꯡꯊꯧ ꯇꯣꯜꯂꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ ꯑꯩꯍꯥꯛꯀꯤ ꯏꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥꯅ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯧꯕ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯆꯥꯎꯔꯦꯜꯗꯣ ꯋꯥꯈꯜ ꯆꯔꯥꯡꯅꯅ ꯂꯩꯈꯤꯕꯅ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯒꯤ ꯕꯣꯔ ꯈꯟꯕꯒꯤ ꯑꯗꯨ ꯈꯣꯏꯖꯪꯗ꯭ꯔꯦ ꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯊꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅꯍꯟꯈꯤ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯕꯣꯔ ꯈꯟꯗꯅ ꯏꯃꯥ ꯉꯔꯥꯡ ꯅꯤꯡꯊꯧꯅ ꯏꯃꯥꯅ ꯄꯤꯕ ꯆꯔꯩꯗꯨ ꯄꯤꯕꯗ ꯑꯩꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯏꯃꯥ ꯑꯁꯤ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯊꯧꯕ ꯏꯃꯥꯅ ꯅꯉꯣꯟꯗ ꯃꯃꯥꯡꯗ ꯅꯄꯥꯗꯣ ꯀꯔꯝꯅ ꯁꯤꯈꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤꯅꯤꯗꯣ ꯌꯦꯡꯉꯣꯏ ꯑꯁꯦꯡꯕ ꯆꯨꯝꯕꯃꯛꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯄꯥꯅꯤ ꯅꯪꯕꯨ ꯄꯣꯛꯄ ꯑꯩꯍꯥꯛ ꯑꯁꯤ ꯂꯩꯃꯔꯦꯝꯕꯤꯅꯤ ꯅꯣꯡꯃ ꯂꯥꯟꯃꯤ ꯑꯃꯒꯤ ꯅꯨꯄꯤꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯄ ꯅꯄꯥꯅ ꯎꯈꯤ ꯅꯨꯄꯤ ꯑꯗꯣ ꯅꯤꯡꯊꯧ ꯑꯁꯤꯅ ꯄꯥꯝꯈꯤꯗꯨꯅ ꯂꯥꯟꯃꯤꯗꯨꯕꯨ ꯍꯥꯠꯈꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯆꯥꯕꯨꯅ ꯀꯣꯅꯨꯡꯗ ꯂꯩꯍꯜꯂꯤ ꯏꯃꯥꯅ ꯃꯗꯨ ꯐꯠꯇꯦ ꯇꯧꯒꯅꯨ ꯁꯤꯈꯛ ꯍꯥꯏꯔꯨꯕꯗꯒꯤ ꯅꯃꯥ ꯑꯩꯍꯥꯛꯄꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯁꯤꯜꯂꯛꯈꯤ ꯏꯃꯥꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯛ ꯃꯤꯡ ꯂꯣꯠꯇꯨꯅ ꯂꯩꯔꯛꯄꯅꯤ ꯏꯃꯥꯒꯤ ꯃꯤꯡꯂꯦꯟ ꯑꯁꯦꯡꯕꯗꯤ ꯂꯩꯃ ꯍꯥꯏꯅ ꯀꯧꯕꯅꯤ ꯌꯦꯡꯉꯣꯏ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯀꯤꯗ꯭ꯔꯦ ꯅꯪ ꯍꯧꯖꯤꯛ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯦꯗꯣ ꯏꯃꯥ ꯁꯤꯔꯁꯨ ꯌꯥꯔꯦ ꯅꯁꯥꯅ ꯅꯁꯥ ꯉꯥꯛꯊꯣꯛꯆꯕ ꯉꯝꯃꯅꯤ ꯅꯪꯕꯨꯗꯤ ꯅꯄꯥ ꯅꯤꯡꯊꯧꯅ ꯍꯥꯠꯄꯤꯔꯣꯏ ꯅꯪꯕꯨꯗꯤ ꯂꯨꯝꯕꯅ ꯇꯧꯖꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯨꯗꯤ ꯏꯆꯥꯅ ꯑꯣꯏꯕꯅ ꯄꯛꯆꯒꯅꯤ ꯇꯧꯕꯇꯕꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯅꯤꯡꯊꯧ ꯑꯣꯏꯔꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯃꯥꯕꯨꯡ ꯑꯁꯤ ꯅꯤꯡꯊꯧ ꯑꯁꯤ ꯑꯆꯥꯎꯔꯝ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯀꯔꯥꯝ ꯆꯥꯎꯕ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯅꯤ ꯏꯃꯥ ꯀꯔꯤꯅꯣ ꯉꯁꯤ ꯅꯆꯥꯗ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯣ ꯅꯆꯥ ꯇꯁꯦꯡꯅ ꯑꯉꯛꯄ ꯑꯣꯏꯔꯦ ꯏꯃꯥ ꯀꯔꯤꯅꯣ ꯃꯪꯒꯨꯝꯂꯕ ꯊꯥꯖꯗ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯉꯁꯤ ꯑꯩꯅ ꯇꯥꯔꯤꯕ ꯑꯁꯤꯕꯣ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯂꯝꯂꯤꯕ ꯑꯁꯤꯕꯣ
ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯁꯤꯔꯁꯨ ꯌꯥꯔꯦ ꯅꯪꯕꯨ ꯄꯣꯛꯄ ꯅꯄꯥꯗꯣ ꯁꯤꯟꯅꯔꯝꯃꯒ ꯃꯐꯝ ꯆꯥꯅ ꯏꯆꯥꯅ ꯂꯩꯍꯧꯔꯒ ꯏꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯦꯜꯂꯅꯤ ꯏꯃꯥ ꯅꯆꯥꯂꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯄꯥ ꯍꯣꯏꯖꯔꯁꯨ ꯑꯩ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯩꯕ ꯉꯝꯂꯣꯏ ꯑꯩ ꯏꯃꯥꯒꯗꯃꯛ ꯂꯩꯒꯅꯤ ꯅꯠꯇꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯅꯄꯥꯅ ꯅꯪꯒꯤ ꯅꯁꯛ ꯂꯩꯐꯝ ꯈꯪꯈ꯭ꯔꯕꯅꯤ ꯅꯪꯕꯨ ꯃꯆꯥꯅꯤ ꯈꯪꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯗꯕꯅꯤ ꯑꯩ ꯉꯝꯂꯣꯏ ꯏꯃꯥ ꯅꯆꯥꯕꯨ ꯀꯔꯤꯒꯤ ꯊꯥꯗꯣꯛꯀꯦ ꯈꯜꯂꯤꯅꯣ ꯏꯃꯥ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯏꯃꯥꯒꯤ ꯊꯧꯕ ꯏꯃꯥꯅ ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯂꯣꯝꯗꯩ ꯂꯩꯃꯥ ꯑꯩꯍꯥꯛ ꯂꯥꯛꯂꯦ ꯂꯩꯃꯥ ꯏꯃꯥꯒꯤ ꯊꯧꯕ ꯂꯥꯎ ꯃꯄꯥꯟ ꯊꯧꯁꯤ ꯅꯄꯥ ꯅꯤꯡꯊꯧꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯊꯧꯂꯦ ꯆꯥꯎꯔꯦꯜꯅ ꯂꯩꯃꯥ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯍꯥꯛ ꯀꯔꯤꯒꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯑꯩꯕꯨ ꯋꯥꯔꯧꯕ ꯐꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯥ ꯑꯃꯗꯤ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ ꯆꯠꯁꯤꯜꯂꯛꯎ ꯂꯩꯃꯥ ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦꯅꯦ ꯑꯩꯍꯥꯛꯇꯤ ꯀꯩꯗꯧꯅꯨꯡꯗ ꯆꯠꯂꯔꯣꯏ ꯏꯆꯥ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯂꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯏꯆꯥꯗ ꯁꯤꯟꯅꯗꯨꯅ ꯅꯆꯥꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯣ ꯑꯩꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯖꯍꯧꯔꯒꯦ ꯂꯩꯃꯥ ꯅꯪꯕꯨ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯁꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯔꯥ ꯍꯥ ꯏꯍꯥ ꯅꯤꯡꯊꯧ ꯑꯣꯏꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯕꯁꯤ ꯐꯥꯎꯕꯗ ꯂꯝ ꯍꯦꯟꯗꯨꯅ ꯌꯥꯗꯕ ꯁꯥꯏ ꯈꯪꯒꯅꯤ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯔꯛꯄ ꯉꯁꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯃꯆꯥ ꯑꯩꯍꯥꯛ ꯂꯩꯔꯤꯉꯩ ꯏꯃꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯀꯗꯕ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯃꯔꯩ ꯆꯀ꯭ꯔꯤꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯗꯩ ꯊꯥꯡꯅ ꯆꯥꯎꯔꯦꯜꯒꯤ ꯃꯉꯛ ꯀꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯄꯨꯔꯣꯏꯕ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯂꯦ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯂꯩꯃꯔꯦꯝꯕꯤꯁꯨ ꯂꯣꯠꯅ ꯃꯇꯨꯡ ꯏꯟꯅꯔꯛꯄꯅꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯁꯤ ꯍꯥꯠꯂꯦ ꯃꯄꯨꯔꯣꯏꯕ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯂꯦ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯃꯔꯦꯝꯕꯤꯕꯨ ꯐꯥꯖꯤꯜꯂꯤ ꯊꯣꯏꯕ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯑꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯃꯥꯕꯨ ꯐꯥꯔꯤꯕ ꯊꯥꯗꯣꯛ ꯂꯩꯃꯅ ꯏꯆꯦꯝꯒꯤ ꯏꯕꯦꯝꯃ ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯑꯩꯍꯥꯛꯀꯤ ꯅꯤꯡꯕꯁꯨ ꯊꯨꯡꯂꯦꯗꯣ ꯀꯣꯅꯨꯡꯗ ꯄꯨꯟꯅ ꯍꯜꯂꯁꯤ ꯅꯆꯥ ꯅꯨꯄꯥꯅꯤ ꯊꯧꯕ ꯏꯃꯥꯒꯤ ꯊꯧꯕ ꯏꯃꯥ ꯈꯣꯏꯔꯝꯃꯨꯅꯦ ꯏꯃꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯩ ꯊꯧꯕꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯁꯤꯟꯅꯔꯝꯃꯤ ꯃꯃꯥ ꯑꯅꯤꯃꯛ ꯑꯃꯗꯤ ꯃꯆꯥ ꯊꯥꯗꯣꯏꯒ ꯅꯨꯡꯉꯥꯏꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯥꯜꯂꯝꯃꯤ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏꯅ ꯄꯥꯝꯖꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ ꯏꯕꯨꯡ ꯅꯤꯡꯊꯧ ꯅꯆꯟ ꯏꯕꯨꯡꯗ ꯈꯨꯗꯣꯟ ꯑꯃꯈꯛ ꯅꯆꯟꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯇꯝꯖꯔꯝꯒꯦ ꯏꯆꯟꯅ ꯀꯔꯤ ꯈꯨꯗꯣꯟ ꯃꯕꯨꯡ ꯑꯩꯉꯣꯟꯗ ꯇꯝꯗꯣꯏꯕ ꯀꯗꯥꯏ ꯑꯩ ꯌꯦꯡꯒꯦꯅꯦ ꯄꯤꯔꯣ ꯑꯗꯨꯗꯤ ꯏꯕꯨꯡ ꯅꯤꯡꯊꯧ ꯕꯤꯠ ꯑꯃꯨꯛꯇ ꯎꯠꯁꯤꯟꯕꯤꯌꯨ ꯍꯥ ꯑꯣ ꯑꯩ ꯃꯤꯠꯆꯦ ꯎꯁꯤꯜꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯠ ꯎꯁꯤꯜꯂꯤ ꯄꯥꯡꯊꯣꯔꯣ ꯌꯥꯔꯦ ꯊꯧꯕ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯥꯗꯣꯏ ꯅꯣꯛꯇꯨꯅ ꯏꯕꯨꯡ ꯅꯤꯡꯊꯧ ꯃꯥꯒꯁꯤ ꯅꯆꯟꯅꯒꯤ ꯑꯆꯥꯟꯕꯤ ꯇꯥꯅꯤ ꯃꯥꯕꯨ ꯑꯩꯅ ꯏꯅꯝ ꯑꯣꯏꯅ ꯏꯕꯨꯡꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯖꯔꯕꯅꯤ ꯂꯧꯁꯤꯜꯂꯦꯅꯃ ꯏꯅꯝ ꯑꯣꯏꯖꯒꯤ ꯑꯩꯍꯥꯛꯀꯤ ꯏꯆꯟꯒꯤ ꯑꯄꯥꯝꯕꯅꯤ ꯃꯕꯨꯡ ꯑꯩꯅ ꯍꯔꯥꯎꯅ ꯌꯥꯔꯕꯅꯤꯗꯣ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯒ ꯊꯧꯕꯁꯨ ꯆꯅꯨꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯃꯥꯒꯤ ꯊꯧꯕ ꯌꯦꯡꯉꯣꯏ ꯏꯃꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯉꯁꯤꯗꯤ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨꯅꯦ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯒꯗꯕ ꯅꯠꯇꯦ ꯅꯄꯥꯒꯤ ꯈꯨꯕꯝ ꯑꯃꯈꯛꯇꯤ ꯂꯪꯈꯠꯁꯤꯗꯣ ꯏꯃꯥ ꯅꯆꯥꯕꯨ ꯍꯥꯏꯕ ꯏꯟꯗꯦ ꯋꯥꯔꯧꯕꯤꯒꯅꯨ ꯋꯥꯐꯝ ꯑꯗꯨꯃꯗꯤ ꯅꯆꯥ ꯌꯥꯕ ꯉꯝꯖꯔꯣꯏ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯏꯃꯥꯇꯣꯟꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯄꯥꯕꯨꯡ ꯃꯅꯤꯒꯤ ꯈꯨꯕꯝ ꯑꯣꯏꯅ ꯂꯥꯠꯆꯒꯦ ꯐꯔꯦ ꯏꯁꯥꯒꯤ ꯋꯥꯈꯜꯅꯅꯦ ꯑꯗꯣꯝꯅ ꯈꯜꯂꯗꯤ ꯏꯃꯥꯗꯤꯅꯦ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯑꯗꯨꯕꯨꯅꯦ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯃꯈꯛ ꯈꯨꯕꯝ ꯑꯃꯈꯛꯇꯤ ꯏꯃꯥꯅ ꯊꯝꯅꯤꯡꯉꯤꯗꯣ ꯐꯠꯇ꯭ꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯨꯕꯅꯅꯦ ꯀꯅꯥꯅ ꯁꯛꯅ ꯁꯣꯟꯅꯅꯤ ꯂꯩꯃ ꯃꯄꯨꯔꯣꯏꯕ ꯀꯥꯎꯕꯅꯤꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯅꯤ ꯏꯃꯥꯒꯤ ꯊꯧꯕ ꯏꯃꯥꯇꯣꯟ ꯌꯦꯡꯉꯣꯏ ꯍꯧꯖꯤꯛꯇꯤꯅꯦ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯅꯄꯥꯕꯨꯡꯒꯤ ꯈꯨꯕꯝ ꯑꯃꯅꯦ ꯂꯥꯠꯄ ꯏꯃꯥꯅꯁꯨ ꯄꯥꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯄꯥꯕꯨꯡ ꯃꯅꯤꯒꯤ ꯈꯨꯕꯝ ꯂꯥꯠꯀꯦ ꯍꯥꯏꯕꯁꯨꯅꯦ ꯂꯥꯠꯁꯤ ꯃꯍꯥꯛꯇꯤ ꯑꯃꯔꯣꯝꯗ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤꯕꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯕꯨ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯅꯪꯕꯨ ꯄꯣꯛꯆꯕ ꯅꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇꯣꯛꯇꯣꯏꯔꯥ ꯏꯃꯥꯇꯣꯟ ꯅꯆꯥꯗꯨꯝꯅ ꯈꯟꯖꯕ ꯂꯩꯇꯦ
ꯐꯔꯦ ꯏꯃꯥ ꯑꯃꯗꯤ ꯏꯃꯥꯇꯣꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯆꯥꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯒꯦ ꯏꯃꯥ ꯑꯅꯤꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯖꯒꯦ ꯅꯆꯥ ꯑꯩꯍꯥꯛꯅ ꯏꯃꯥ ꯄꯦꯜꯂꯦ ꯏꯃꯥꯒꯤ ꯊꯧꯕꯥ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯤꯗꯣ ꯃꯤꯅ ꯐꯅ ꯐꯠꯇ꯭ꯔꯕ ꯇꯧꯔꯛꯂꯁꯨꯅꯤ ꯉꯥꯛꯄꯤꯕ ꯍꯩꯕꯁꯤꯅ ꯑꯊꯣꯏꯕ ꯙꯔꯃꯅꯤ ꯂꯥꯜꯂꯨꯅꯨ ꯃꯤꯉꯣꯟꯗ ꯀꯥꯏꯔꯨꯅꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯅꯤꯀꯣ ꯑꯍꯣꯏ ꯏꯃꯥ ꯏꯃꯥꯒꯤ ꯋꯥꯍꯩ ꯅꯆꯥꯅ ꯄꯨꯟꯁꯤꯗ ꯀꯥꯎꯖꯔꯣꯏ ꯑꯩꯅ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝꯅ ꯈꯟꯖꯩ ꯏꯃꯥ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯌꯥꯔꯦ ꯌꯥꯔꯦ ꯅꯊꯧ ꯇꯧꯖꯧꯔꯣ ꯑꯍꯣꯏ ꯏꯃꯥ ꯏꯆꯦꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕꯁꯤ ꯅꯅꯥꯎ ꯌꯥꯝꯅ ꯍꯔꯥꯎꯏ ꯏꯆꯦꯒꯤ ꯅꯀꯥꯅ ꯌꯦꯠꯂꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯑꯋꯥꯐꯝꯗ ꯇꯥꯒꯗꯕꯗꯨꯕꯨ ꯏꯆꯦꯅ ꯇꯥꯍꯟꯕꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯏꯆꯦꯅ ꯏꯆꯥ ꯊꯧꯕꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯏꯆꯦꯕꯨ ꯑꯩꯅ ꯑꯋꯥꯐꯝꯗ ꯇꯥꯈꯤ ꯃꯇꯝꯗꯨꯗꯅꯦ ꯏꯆꯦꯅ ꯁꯨꯝ ꯀꯣꯅꯨꯡꯗ ꯂꯩꯔꯕꯗꯤ ꯏꯆꯦ ꯍꯧꯖꯤꯛ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯂꯩꯔꯝꯃꯣꯏ ꯑꯆꯨꯝꯕꯅꯤ ꯏꯆꯦ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯋꯥꯁꯤ ꯇꯣꯛꯁꯤꯁꯦ ꯌꯦꯡꯉꯣꯏ ꯂꯥꯎ ꯏꯃꯧ ꯏꯕꯦꯝꯃꯒꯤꯅꯦ ꯅꯥꯛꯇ ꯆꯠꯁꯤ ꯑꯍꯣꯏ ꯏꯆꯦ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯈꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗꯩꯗꯤ ꯊꯧꯕꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯅꯤꯒꯤ ꯈꯨꯕꯝ ꯑꯃ ꯁꯥꯗꯨꯅ ꯂꯥꯜꯂꯝꯃꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯊꯪꯅꯕꯒꯤ ꯅꯤꯡꯊꯧꯁꯤꯡ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒ ꯃꯔꯩꯕꯥꯛ ꯂꯧꯁꯤꯟꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯃꯨꯛ ꯄꯤꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯆꯥꯟꯅꯕ ꯃꯇꯥꯎ ꯁꯥꯟꯅꯗꯨꯅ ꯂꯩꯕꯥꯛ ꯀꯌꯥꯒ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩ ꯆꯅꯨꯅ ꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯝꯕꯤ ꯅꯍꯥꯛ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯦ ꯍꯧꯖꯤꯛꯇꯤ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛꯅ ꯋꯥꯐꯝ ꯑꯃꯈꯛ ꯇꯝꯖꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯋꯥꯐꯝ ꯑꯃꯅꯣ ꯍꯥꯏꯌꯨ ꯇꯥꯃꯨꯇꯥꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯅꯠꯇ꯭ꯔꯒ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯐꯪꯖꯔꯒꯅꯤ ꯍꯥ ꯑꯁꯦꯡꯕ꯭ꯔꯥ ꯂꯩꯃꯔꯦꯝꯕꯤ ꯆꯅꯨ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯅꯨꯡꯉꯥꯏꯔꯦꯍꯦ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯑꯍꯥꯎ ꯑꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯌꯦꯟꯅꯤ ꯉꯁꯤꯗꯤ ꯀꯅꯥ ꯂꯩ ꯏꯅꯥꯎꯁꯥ ꯉꯁꯤꯗꯤ ꯈꯨꯗꯛ ꯑꯁꯤꯗ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯁꯤꯟ ꯊꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯥꯎ ꯁꯅꯥ ꯂꯨꯄꯥ ꯑꯔꯩꯕ ꯃꯈꯩ ꯂꯣꯏꯅ ꯌꯦꯜꯂꯨ ꯆꯥꯛꯂꯦꯟ ꯑꯃꯁꯨ ꯁꯤꯜꯂꯨ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯄ꯭ꯔꯖꯥꯁꯤꯡ ꯊꯨꯡꯅ ꯀꯧꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯌꯦꯜꯂꯝꯃꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯕꯣꯔ ꯄꯤꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯐꯪꯖꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ